Ronnie Tony na kapaduda noambadu lepaga. Tony, iningde he. No anima chailay ko. Wati warem tawno. Jenny na. Tony, asing bay nang jek pambro. Tony mapidu tay thoklaga. Ay jek yam pami. Ronnie na. Nang nupane ka bo. Tony na. Ay nupi ni. Ronnie na. Oy ni, kupana thazilagladi. Tanzaduda Rita changlai. Isusa, chak lamdribo. Ronnie na. Bokta, ay di lame. Rita na. Lao, charurasi. Jenny na. Bo, loira bo. Rita na. Loire. Mayamdu punna wari watay sanaraga chaktu pulap saminare. Jenny na. Tamo, happy birthday. Ay kinom pige, lera mo. Tony na. Ay su kainom pige tamo. Jenny ga Tony ga na gift amang puthoroglaga pire. Ngihag leraga Rosa Roysu hankre. Ronnie machan ga manaw ga na pirakpa gift tu hangdok lubada. Jenny na t-shirt black ta ama pirai. Tony gi gift tu amuk yeng lubada teddy bear orami. Ronnie na gift fau hek faisai jali ani si deba, ha? Numito haukre, nongale, magi mathau satnaba loisannare. Jenny na, ma, lupa samda piramo. Tuan na, kaigino. Jenny na, tamogi ngarang birthday gi achapo laibige. Tuan na, hoi, se. Jenny pesadu lauraga thokre. Tony amu mamai manakta changai. Tony na, mama. Tuan na, Nasira pikrabane. Tony na. Hoy mama. Tuan na. Manamnam lagi lao. Tuan na machano padusu manamnam biraga school jatkre. School yorokpada Jake mong hadana yang posta na phone met laga lerami. Tony tapna sangsilaga. Ay sida phamge ko. Jake hanna yang lagte. Hoy. Tony nokfet tauraga. Kay hinjang charake. Jake na, hangam. Tony na, oh. Ronnie na, Tony bu kaurai. Oy, adu pham lagi hai ro. Tony na, tamo, ay sida pham lagi. Ronnie na, phamo. Tanzadu da Jenny patchang silaglaga. Oy, Jake, noi silak ro. Jake na pisum suktak tauraga. I mean only Jake. Boy yaude. Jenny na. Okay. Noi che lakro. Jake na. Lakune. Jenny na. Hoy namta kauthobi gero. Jake na. Kaige. Jenny na. Amta khangnage. Jake na. Hoy. Jenny na. Thanks. Nihaki matung oza janglaglaga laik takpa hore. Asumna class mathang loibaga break matam oire. Tony na. Jenny, paisa piro. Jenny na, kaya di paisa no? Tony na, kaya no, mama na nang wanda paisa pi kriyari. Jenny na, chalo ada, ay gidang ni, nang gilaw zaro yadra. Class 10 gi nupa humlaklaga Ronnie po koktoklari. Oy, Ronnie, lao. Ronnie na, okay brother. Ronnie ti class 10 gi nupa singduga ground da sanaba thokre. Jenny na, vai, noi chị ta công thoro. Jack na, hoy. Daina su class 9 ni, adubu section tongan ba mada tabani. Jack tu class tagi thokraga, machi puraga amuk lak minare. Jack na, tu, ay friend ne, Jenny ko bune. Jenny na, hi. Daina na, hi, ay Daina. Jenny na, kainom sa minaw siya. Daina na, hoy, yayi. Anidu thokminakre. Tony thawai nungaitana tuminna magi bag tuda luktharaga lay. Jake na, oy, party, kaidoroge. Tony na, kaisu tawde. Jake na, paisa kaya no, darkar oirisa. Tony na, yaranida, achapo chana bani. Jake na, lao. Tony ikai na, yaranida.
Jackna, senglabo. Tony-na, Jackna, Tony-gi makut pairaga, chinglaga, canteen lomda purae. Jackna, hairo, nang janingbado. Tony, tapna, ikai luktharaga. Halwa. Jack, nokfet tauraga. Nene, halwa plate amta, aigina bora plate ama. Canteen famiba, nupi eduna. Hoi. Somda anidusu asapo chari banina, Jack-ka Tony-ga lakpadu ure. Dainana, is, masi nga siyengune. Mama na lupa sa mga laukibani, na siyada lupa champiyo hairaga, mamit ka painiyeng lei. Jenny na, Noi brother se sati bro. Dainana, sati bani, wakya ngangda bani, amu ngangkradi loire, mihula ma tau bani. Jenny na, adudi aiga manay ne. Dainana, is, nang dinupini ko, ako'y Jack di manaroy. Ado, ngay ko, nang si twins lo. Jenny na, ade no paga sa amin na isi ibuani. Dainana, doon ni siya, onare. Jenny, ikay na, ada tayo. Tanzado da, Ronik ho'y party kaysu, canteen da, changlai. Ronik na, Jenny la mani mo siya siya. Boris na, pedore. Ronik na, kaso tau de bro. Ngayag layraga, bell taraduna, may class da, changnakre. Tony, hona badi kanzay, adubu, brain yam pabadi uide. Ozana mangonda, question nama, hanglakpadu, kumbang amdre. Ningsing na ba, hona zay. Jack na, nakandagi, tap na. Adverb. Tony na, miss, adverb. Ozado na, good, sit down. Jack na, tap na. Verb ama describe to ba word to go adverb ko eh. Class 8 da tami today. Tony na, Tagli ba subject to English grammar ni. Class 2 da Ronik, Jenny, Jack, larik khwaidagi haiba students ni. Asum na, Jack na, icam na, Tony bu loina biraga, nomagi sum hauki. Taseng na, Jack na di friend ni Khalibadu, Tony na di wakalamani. Haina, Jenny-ga, Daina-ga di nungsinaba haure. Daina-na-su, Jenny-bu, nupi-wara-su, nungsiba haure. Chahi-gi exam-su, loikre. Daina-na, Jenny-da, call taurei. Jenny-na, hello? Daina-na, koirusiro? Jenny-na, okay baby, lera mo. Thaina-gi, mapagi bullet-tu, thaudoklaga, Jenny, Daina-ga koiba chatkre. Tony-na, aibu message thasirane. As, kaigino, exam loikiba weeks ani sura pao, kaimta hairaktrisibo. Tony-na, Jack-da message thazali. Kaidorige. Somdadi, Jack-tu marup mayamga bike-tu-da koiba chatlibanina message-tu reply piraktre. Tony-na, aya, reply ga pirakti. Akoi Jenny-di mache-ga koinakre, koiba-su chatkre. Tony-di mapagi daw pura hanzile, ningba sutung thongde. Jenny-na mamagi daw laure, apamba khudingmak loina phangi. Jack koiba chatluraga halakpada, phone du yenglubada message lairami. Jack-na, Tony-gi message ni. Haraga khudaktuda reply pirami. Sorry bye, ai koiba chatlure, message lakpa uhaudre. Tony-na, as, bye kaina. Aina sauningmaktana propose toksini ko. Mathanta murum solaga reply mo pirami. Uda kuire, nungari ba? Jack-na, nungari, hayeng koruse, pung 12 da lera mo, ay lawulaki. Tony-na, Jack-ki message tu he hangdubaga. Hoy mouse, yang marawi? Tony-na, iyaye. Jack-na, okay, good night. Tony-na, asuk ngali si po. Nongale, hainakiba matung ina, Jack, magi marup mariga, Tony lawbalai. Tony, mamahoy giba nina,
ꯗ꯭ꯔꯦꯁꯇꯤ ꯆꯝꯅ nupa punna setpa yaba t-shirt amaga jeans amaga happy. Tony wakhalda mathanta khali. As nupa mayamsika aibu kamaina tongdoino. Izat amuk manghanbirati ai loire. Pregnant ga oirati imana halani mi aibo. Jengna, bye, Nikki, nang maningda tongo. Nikki na, hoy bye. Jengna, sasalo, mamangda tonglo. Tony ikairap nomi mamangda tonglaga koy basat kre. Tony wakhalda mathanta khanjay. Ngasidi khangni tanza yenglaga I love you haihorake. Makhoidu Kaksing Garden lomda haidharakle. Nihaki matungda mafamdu yaure. Jeki friendsing dusu Jeka loina character manai. Mibu hantana yengba taude. Yamna jammi nupa sengba ngaktani. Angang oizarasu thauna yamna leiba. Miki laiki daba angang ngaktani. Thaksi khasi di lei. Aduna Tony gi mawongdu makhoina karimta noknaba taude. Phasana adum loinabi. Jengna, bye. Asida famlaga coffee thaklusi. Nikki na, hoy bye. Makhoina coffee thakpa changlakpada makhoidagi khara hanba nupa taret muk leirami. Jengna, coffee manga khakta. Tony, kaisa sige? Tony na nupi dongna tapna. Yarani coffee dang thaklase. Aidi chak charakpada ngairi. Makhoi hana phamamba nupasingdugi maraktagi amana. Bhalo he, hi. Jek nakandagi nupa gaiduna Tony da yenglaga karemnabadu ubada kharadi sauningle. Adubu phatharaga. Fare, bye, noidi. Preet na, yare bye, coffee dang thaklase. Jek na, okay. Jek coffee mangadu lauraga lae. Table da thamlaga makhut anidu prek theklaga. Lairiba nupa taretugi manakta yam kakna changlaga. Yamba, mayam wafam amada. Nupa amana, kari aisira nanaus. Jegna, kaigino yam oina rum solaga akoida yenglaga noise. Boris na laptak na lauri. Vai, Imphal masa lakpasida amukta udabay noksaba oiramni. Somdagi nupa ama fukawalaga. Oy, ngakha, nangdu kanadano. Eric na, noidane, tadro, nabira leibro, amuka lauro. Tauriba mayamdu ubada, Tony di masadu nikpa haurai. Tasengna Tony khana sainaba yamna kigali. Mapi irasu chelai, karimta haibasu ngamjade. Nupa ngaktanina loina matang phingatnarai. Angang oizarasu mijaw ngaktanina jekhoi party na nupa taitu phudaba haurai. Tony pakhatboi kaiboy makhol thokna kappa haurai. Nupa kharasu leimaida loina phamthakre. Boris na Jek te yenglaga ingit taurai. Jek su bhab taraduna Tony bu makhut pairaga chinglaga jaga amada purai. Jek sor sang no hondoklaga. Nang aigi friend ni. Nangonda usitabase ai nungaite. Kaigino nangna kapise. Kapkano. Tony peri. Ai yam pakhatleba. Noy adumaina phutnabase. Jek na gasu tawroi. Nangonda kanamta na matuna amfau sokpa yaroi. Tony Jeki wahaiduda momon noksei. Marupsingdusu makhogi manakta amung laaga mafamdu koina sum chatlaga ngahak yengminare. Lina, bye, photo namse. Lina phone du thangalakpada marupsingdu maya higalaga makhut o masao post tawraga photo khara nami. Tony di nofet tamak tawi. Asumna makhoi marupsingdu ngahak leiraga halaknare. Tony hana drop tawbiramle. Jekna, bye, leharoko. Tony na, bye. Makhoi mangadu makhut hairaduna. Bye. Tony koi rasu wakhaldi kaya nungaisadi. Tapna moli changlai. Jacob na, toy, kai saluino. Tony na, papa, imanaba mayamga Kaksing Garden da chalubane. Jacob na, pare, chango. Tony magi room da changkre. Jacob masanupana nupasingga tinajaba koirubadu ubada khangdabanina harauzei. Tony na, kaigino aina mabu nungsiraga phongdokpa ngamdribase phone da oina horen hairage. Somdana phone da
Jennyga Dainaga wari taurami. Jennyna, hello? Dainana, kaino phone ngasai de pairaktrido. Jennyna, ai gym sanarubane. Dainana, ado text amtang taurambati yabani. Jennyna, hani sawarnuse. Dainana, nang nupi atopa koirabo. Jennyna, as I karakani ko ngasi 10 thadoi lai tum pa. Dainana, paroi cho lai kamta. Jennyna, class kya dano fail oidana akhoi class ma nei se ikai dro lai to pa. Dainana, hoi he. Daina mopa ga punna 10 thamina doini atopa school da fail orapadagi 9 dagi mopa ga punna class ma naraga taminarakpani. Phana koiru rasu langlu rasu jekti lairik adum pai masagi heisu heigali makhadagi tona Tony Jenny Tonyga Jennyga punna ma tona lairik pau ko wathi tawdana leiganu exam se kuidrabani noi tamodi mapan ga thokte lairik ta pari se yengu mapa su thaina topper ni Jennyna hoida aisu topper hoidoi Tony mai kadagi laurai soidre he akhoi hanina oidoine. Jennyna homo yengna tare dana. Tonyna hoi tomboy. Tona taning de ko mama sa loraga koroke laik param dadi ayu phate hainu ko. Ton chak thongba kitchen da changkhre macha khaisu lairik pari somdasu Ronik toporoi da bayade haiduna lairik pari Jeksu mana khuding makta first tarakpanina topper oinaba kanno honari. Madamdi khangaude exam di hayeng da ngaire amaga wish loina pinare phone da Tonyga Jekka wari sarami. Tonyna Jekna tai bai. Tonyna as bai do korokano. Jekna kai ge. Tonyna haina de ba. Jekna hoi Tony dum koroge ko. Tonyna ado ai ngasi di kaino ma haige. Jekna hayo. Tonyna nang nupi koi bro. Jekna kai de nupi no da hoide. Tonyna pamjabati lei bro. Jekna leite. Tonyna ado ai Jekna kadoroge. Tonyna tapna ai nangbu yam nungsiye. Jekna ye ai su nungsiye bai. Tonyna as aina nangbu nungsibadi marup nate kaino ni. Wadu tabada Jek ping laukhre kai ba. Tonyna tadro aidi nangsa aigi husband oiba pami. Jek kan lauri. What rubbish Tony, that's so stupid of you. Atuk sa khataba wakal aidi nangbu marup amagong isam na khanbane aduga nangdi thamo matung anaw pau honoisi nonsense. Jek phone du sauraga thamkhre. Tony Jek na harapaduda hi laugai kapi. Jacob su macha gaidu kaidori haiduna Jek lakpani. Jacob na Tony mapidu satay thoklaga Papa. Jacob masadu kapi haiba khanglabani tapna manakta phamlaga makoktu nanthabiraga Thoi isabu kaidoroge. Tonyna Papa kaigino aina nupagi wakhal khalu yadribase aisibu nuparo. Jacob na machabu konsinbi Thoi Papagi thoi ba nang nupi nati nupani chanabo yaroi ne mina nongna famoi ni nupa dongna tongne thoiba nangbo. Tony kapna Papa aibu haibu inde lam heli haibi gano aigi thamoisina aibu nupani haibase mapoksigi yaroye. Jacob masagi wahai duda thamoi hanjin kairi kaya de ingna ngangnariba.
Somdana kamdauri. Doana exam kuidre hairaga nangna chatpa asu yam pamlisi karigino. Jenny na exam kuidre na imung manam namaga layu haira. Don praprap sangsilaga Jenny bu kupang na thasilli. Nachindu thugayura ha sangat sangatana napana mada khumba. Jenny na ma aibu kyam koirage. Doana masida phugeda nangda halaga phadone. Don machanupibu phudarai. Jenny na pu sinaba pu aibu kadawai papiramino. Jacob ka Tony ga su taraduna changai. Jacob na tondagi chaidu mullaga nangoina ngasi phudarakani ko ton ai saulakano. Ton na aingonda taina doi saru nasawaro nasana kari dauri kari lisa chatli dada khangibro. Jacob na adubu phuraga phagadra haibane. Ton na nang nasa singsibu phajana gyan tana haibi aba yawbro singnarage matagom hensilakpa ngaktani. Jacob na masi makoi ani gi maramte aduk lai lai su hairaba nangna khangdradi tumileyo. Toana hayo silo lai lai su haiba father na sinbiro nanaidi kumaise yengjaningdre. Jacob na ai mapane aina tanaba singani. Toana ho sinbiu fataba mitnaba thabak tawakpada mama ai chenalakan ko. Rita su chaina balauna badu taraduna mathakta kakhalai. Rita na kaitong narage noibo asu kana ngangai sibo. Tona ima ai pele nasu anisa asumna phatloi dabo oiradi mitta ichawo go phangdana leiramana phabani. Rita na hai noeni kaidorui namana sauri se. Jenny na ngasi ka koi chalu baini sono suraiba. Tona masi kaya do usitribano amuksu changsilaga mamai mamit khangdagai thazilli. Jacob na ton nangoina kandaraura ha. Rita na hai lao makadani mak. Rita na masu ani du puraga kumthakre. Ton na aidi chumna tinaboy ninge aduga madi nupi duga restaurant daga changladana nate dadana nacha warake haidraga aingonda tainarisi karigino. Ton na makhwanga melaga sauraga hairapaduda Jacob na nupi restaurant changbabu izat mangbro. Ton makut kudom biduna Jacob ki mamit waida thillaga nasa se nupa nate nupi ne nupa saraga nupa olu yaroye. Jacob na sabina sabi poktana hodong pokadro nangna ngangsa saidubo. Ton na maya baibi imai be na pharaga kanai macha masuno hairatoine. Jacob na o aigi isani hegayu. Ton kanararoi na sauraga thokre. Jacob su adum inarei. Jacob na toitoibi event su masana ngaidabani laik paru lao. Tony ga Jenny ga mapana nong tapudabani na haibadi adum injay hainabidudi thadu uyadabani.